Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okchari ngasi amuk lawbirasi Eshworna Pibiba Taloi 13 suba tangka mi paibasu polakli khambanbasu phaurakli pamu jarubana nangsi nungsi mankibana nangbu nanggi hakchangda thengliba malangba mabusu warorakli karigi thengli haiduna nanggi hakchangda yairiba korogi mangal mabusu sauninglakli karigi yairi haiduna oiruriba aina khambal chawba phaururiba aina sauningba nasunglangini pumnamak nungsina sunglangini matam manadi kana sungaibida asum chatkibana oirere ngasidi teniga sinayagagi luhongba numitsu sinduga meragasu luhongba adu chatkadoribani meradi ngasaina loishinba loiraduna makhada ngairamlage haiduna kumthakrabani adubu nupi sidi loire di hairaga sungtok tholaktaba aduda nupado amuksu kauba changlai handakti loishinbadi loiramli lei machudagi khara wauthabada phanik mayek naibi ama set angauba lei machuna border chanbarani phi ama in laibakta namliba leisa napada yaliba sana ngaksamda leitingliba lik yetki napada chiliba nachom yengbada mapum pharabi leirang amaga pangkhak oiri kuiman khraiduna chairuge lakpa nupa ado nupi sigi saktamasi urbada chaige tawbaga pungkaw kawkhri mamit ko pakawba makai nupi sibu yengduna laikre ya over nupa mana statue dawna tumina machi lengdabi leptuna mabu yengdaga leibaduda manakta jangsinduna lawsilibani nupa masu nupi duna nakong mayada lawsilakpa duda mangla namada tawrubadu gyan lai aduna khangai khangjilda phat hairi ngawrin nangbo migi nakong maya sida loin pangba tare ingaw he ngawsinardna khangbra ai yengningai tamerane statue onbada over heavy bewanida masak siga tawrisyo phajabani horene tameragi nupini haibada choporidabani masi hairaga nupadida michiga thakta kachili merasu nangi fido pamangre horena mu ingloidro naba phrakta sungai athaba me lodana nupidugi fidu pabaduda inglaga mungnarakani khanbagi hairibani nupi sisu nupadugi mamangduda uruga unglaga changsinduna mingselduda tariba masagi mami ado yengna khumlei is padi kaisu mi loina sumaina nei lamduido migi luhongba chatbabu pompi laga chatkadro hojipudi fare horen khara thengzila adi ingni da nangbo mini ingloi haraga ai kiri sudra kirabanina ingba gamta phawbidre nupina kiradi ingba phawdi dunine hoi aidi chaklamba sphawde nahan wai angang oi kanda kalen lai harawbagi jogoi sabadane mamana tarbu sauka haibada lipstick ko kinena kemta ka chadre ise chaklamba ga se supaw phawdreba aduga ko jogoi saba loira kanda wan tharak pai wani tawde torom ni mase keredine aidine chaklamba sphawde ingba su khangde photo su adum kapninge as khangdeda mingsel mamangdagi su sungen hendokningde masidiba masi haiduna makutu thangatuna nupidugi khazai namada tablakna sipi amasisu nupaduda sese thaduna khangai haire no I lost already keringai dadi don't touch me horen aina kaina puthoktoine photo video daga loina thirani amta tap thengakino nupi sigi matau sida nupa se makok tu nak yeta hairaga haifit noktuna phajabi sadana mingsel mamangda leplibi nupi aduda koktagina ton fawba amuktanga yenglai ningthina kerabi maithong leitingliba sanali setli chariba ningthiraba fizol yet thangba napada chiliba angangba gulab kinachom pumnamak adubu mapung phana magun nehaliba maithongda leitingliba nungsiraba amakpa machet ama phaw yawtraba momon minok pumnamak sibu urubada nupa oiba magi thamoi nungda makut mangna semga chagachariba nungsi lekola pomduna leiramba khambalba kaubi leirang ado ngasidi phugaina satorakli aduna fawrakli thamoida khambanba ningthirabi saktamase kanada su haningdre kanada su yenghaningdre magi thamoigi nungsi mandirda
mahak khakki nungsi lairembi oina latuna thamninglakli. Thamoida fauriba khambalba adu phajinduna thamba ngamdri aduna wahaina oina chinbal wangmalana phathekta hairei. Namaida yaksil taisilido yam henmankre fi sisu pamankre furit sisu yam kotmali phanek sisu khra chodak selo. As tamera nangido aina ngasi yam phajabasida khambalbagi haini habado ai loina khangeba aina ngasi khangke keraga khangpha bajarakpasida nangna mida utpa pamubagi haini habado ai loina bhaptaeba ko ado aise nangini haidana ne Eshworna nangi namingdo laibaksida naplaga kanamtana munba yaru haiduna ne thadoraklabani aduna ne don't be so opposite aigi nupa adui mahut ne migi longbada nangnaroi chasilo masi haiduna mana hana gam thokri bi nupi sida yengduna nupa masu machinda tapna solai Leimi yenglingai khanu kayedo aingonda thoklamnida Eshworna Pibiba Taloi se yenglingai da luna tina kraba marupki luhongba kawge tawi Sindubu hana nupi mayumda thilamlaga mana amu nupa mayumda yauri Deniga sinayaga gi luhongba suloisinkri nupi thinba yauramlaga Sindusu manem gahankri somda bor mamanaba singdi borgi khadang kana tari Deni nupi su aina hana koiraba chenbasu aina hana chelaba aduga luhongbana nangna hankiba nangi luhongba numitta kai khibagi thamoise ngasidi glass simana loina samna halage Masi haiduna makutuna pariba wine glass tu thangatuna gara hekta thakchili aduga ahangba glass tu da amuka sukra haijili merana yarida to da nangbo ngasaidagi nangna thakleise phanamdi yamde masing sudri sina last ni last kari yoidorino handakisina mo handakisidi harawbagi sunate kairaba thamoi samjanbagi sunate wasak sakpagi glass ni Mamanaba amana kari wasak noita Mamanaba sur kaubana amana mu ngasidagi nupina ngamba nupa oijaragena saktabo wasak orangani hairaiba wasingdu Denina kumlai adugadi nahana maga khangnaba horopadagi sakrabani ngasi saktaruba wasaksidi atopa amani Rajana hoine kari wasak poiribano sakrodana akhoi mayamna sakhi hoyorage Phamlambadagi Tenisu hairi hogalaktuna leplaklaga makutna pairiba wine glass tu hairapka thangatlaga myself Deni fairembam ngasi isagi punsile punsem numit asida leiriba marup mapang singi mamangda ikutna pairiba thamoi gi ani shuba mabema oiribi wine glass nangna sakhi oiduna wasakli madudi luhong mumina hankrabasu angang mapa oibadi aina hangani Masi haiduna noktuna makuna pairamba glass adu loini hekta thakjeli matamnadi sum thengzilakpaga tilamliba mi miyamdusu mayumda loina hanakre Tenisu makong thangba ngamboi ngamdaboi laktuna moigi kada changlaklaga room adu lok toksinduna mamai leithokpaga sinayadu suaga makhwanga metana leplaga leirami Tenina khongi he thoi aya khumdene aigi nupi nusibi your havina kauribase tadrabo nangbo aigi tu nangbo Nupi mana sungkong kumdabaduda ngauri fairi makuna pocket tamaraga kaino suktana dum leiridubo kaubusu khumdene aigi phone dubu karaida leikrage mera da phone tawraga amta dum hange luhongba numita matudo kaubuda khumdabrana Masi haraga phone adu lauthoktuna lok hange tawringai sinayasu prap changlaklaga phone adu hekta muli phone ga muline hoi laujauda aigi phone di nangine aigi sasisu nangine koni nusibiya karigi nusibiya prap launang Masi haiduna kamaina paisilino khangaude nupa magi pambom du pairaga bathroom tamna chingboi lakpoi tawdana pui Tenina hey chinganune nangbo tuge tawe tapna chalune bathroom hek yobaga nupa adu famalaga ising ayingba khara mamai juda joro hek taijili ima
Irangnare, amta kanbiyo. Hauzik yu khara ngauzaramba nisaga khara khaizarambagadu kuide nupi mana ganga snan tawbiduna pungpha phakre nupasi Gyan taraba hauzik ha. Thoi. Karigi thoi, karo kano. Ngarang na tro. Nangbu hek luhongba numitagi yu sungtak tha oina wasakhibadubo. Nangonda wasakhibadunabu ai thaktrishidi. Is chintiba yungawbo thakdana ngaurisimaktada thakti haine. Thoi, promise. Ai sungtak thakti. Kayada ma chinthiri nu yengune masinu pase. As, ai di chinthide. Achumbana haibane idi. Hausikte yu thakdana masaga se pre harga changaido thakti sum haimi. Thoi, promise. Nangna saki. Chahi amagi matungda lakadoriba aigi jasina saki. Ai yu sungtak thakte. Haujiki dudi yotpa khaktani. Sarnuba thoi. Yotpani kaina. Ai ko, ai yam sauningida. Chak phangle phajana chaw. Ai hangoi ko hairaga kaino ba nang toramlido. Nupa nang ko nang yam phattabane haisini. As, adudi aina nang kyam nungsigedo takrini. Chak tubu loina insang haizilaga totlaga thamlamlido ai nungsibairo ha. Hoine, nang wahaningdabagi aina pulap tot pirambani. Fai, nang asine sofa da tumgadabani. Yunamdo ai hainade. Phamungda karakpa yaro ko. Hek karakpada kauthare khango. Yam sauna nupa duda hairamduna Sinayasu bathroom dagi thokraga phamungda ka khatkre. Denisu bathroom aduda koilau lauduna lehori. Sofa dai domda tumbado ingnida fatta tawnuda thoi. Khangde ai da haibidi hainu. Phamung he karakpadane adum kauthadoini. As ngasi dagi hayeng dagi hanjit matam madi asumna sum haujin kibana sindugi exam su hayeng oirari. Nupa mana dap khra taw phagi khra taw mana paraga nupi duna khra tahan taw tumlamdai khuding wari libadawna khara libi tawduna kaba larik ti khara pahale. Mathangi numit adu ayuk ngana hauduna iru mai thabaloraga fising setuna isorgi mafamda hailei kachaduna khoiramli. Manemna mamauga machaga nangna bahaiduna chak ising honakre. Ayuk ngangtang aduda sindugi mama mapasu phone taraktuna nangna pakiba makai amatta kaudana chithana thaba yaudana phajana iramu haiduna bor pirakli. Matamnadi yausilaklabada anidusu loishinba hokre. Sindubu hana magi exam center da thinbiramlaga merabu invigilator tagadoribani aduna laubana makura natraga manemla amana chattoribani. Loishinba loiraduna nupa madi makhada ngairamlage haiduna thokre. Nupi dusu Ningthouja mahi khoiramba loiraga manemaku amukhurumi achobana. Se imau sidine nangna khang hairiba singado loina chithana thaba yaudana iramuko. Hoi baba. Bema, moina hangakliba wahang singado loina iramu. Marakta khangdaba yawraklabasune kana dagi nu sinjilaga full mark toromuko. Hoi mama, advaina taramge. Mayumdagi asumna nupi duga nupa duga sitholakli. Gari adu thauna nupa duna wari saba haurei. Nahan kai larik pau habdi yadabanina hojiti mihul surablarine. Is sizaibo pakhat pakai kemte khanbidi aidi. Exam gi wabu laik tamba horakpadagi thaduna la asibu. Laidaga nangna niramdise ai khanglabani. Horendi mi dagi sinbu phanganbiyu kaina niramnine. Adugo mamta nibide. Invigilator tado ozado mamitse pa ozao henbigano na niri. To aina khanglabani. Jut chabadi niramu haibase. Adugo ozao ibada mamit sepladi yadi haiba rules ama lerdi fadawni. Moidine aidi yenglira midi yenglira kanada yenglira haibasu khangdiba ibam lafanga amta khangdiba ikoi. Nupi dugi wa aduda handakti nupa masu haifet yenglai ngasai makai munne yengludabagi ubu urudi hauzikti uredo exam la ini tawrise chandol chawaga thindana tawraga leiramli merana mathoi nangbu chandol duri thilakanu yadro exam lakpadabo phajadrose imanabi singdo ai luhongena amta khanglamkiroi adui khangangena thilaini exam namichida khanganawdabadi yadradona kaino namaido lesilo muthatpige masi haiduna
ꯃꯈꯨꯠ ꯑꯣꯏꯗꯨ ꯊꯥꯡꯒꯠꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯅꯥꯇꯣꯟꯗ ꯊꯤꯜꯂꯤꯕ ꯆꯟꯗꯣꯜ ꯃꯇꯦꯛ ꯑꯗꯨ ꯃꯨꯊꯠꯄꯤꯒꯦ ꯇꯧꯔꯨꯏ꯫ ꯑꯗꯨꯕꯨ ꯌꯥꯍꯟꯗꯦ, ꯃꯨꯊꯠꯄ ꯉꯝꯍꯟꯗꯦ꯫ ꯅꯨꯄꯤꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯐꯠ ꯍꯥꯏꯗꯣꯛꯂꯒ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯨꯗ ꯇꯦꯛ ꯇꯦꯛ ꯊꯥꯔꯛꯏ꯫ ꯌꯥꯗꯦ, ꯃꯤꯅ ꯅꯣꯡꯍꯦꯛ ꯉꯥꯟꯕꯗꯒꯤ ꯉꯁꯤꯅ ꯍꯦꯟꯅ ꯐꯖꯅꯕ ꯀꯥꯏꯅꯒ ꯋꯥꯅ ꯊꯤꯟꯖꯔꯤ ꯆꯟꯗꯣꯜꯁꯦ ꯃꯨꯊꯠꯀꯦ ꯀꯥꯏꯅ꯫ ꯃꯔꯝ ꯃꯣꯛꯄꯅꯤ, ꯌꯨꯝꯗ ꯂꯩꯕꯗ ꯑꯗꯨꯝ ꯊꯤꯜꯂꯣ꯫ ꯑꯦꯛꯖꯥꯝꯁꯤꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯅꯪꯅ ꯑꯗꯨꯝꯅ ꯆꯠꯄꯗꯣ꯫ ꯀꯥꯏꯅꯣ, ꯑꯩ ꯃꯨꯊꯠꯄꯤꯒꯦ, ꯅꯠꯇ꯭ꯔꯁꯨ ꯅꯪ ꯑꯗꯨꯝ ꯃꯨꯊꯠꯆꯔꯣ꯫ ꯅꯣ, ꯑꯗꯨ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯑꯩꯅ ꯉꯁꯤ ꯆꯟꯗꯣꯜ ꯊꯤꯜꯂꯛꯄꯒꯤ ꯃꯔꯝꯁꯦ ꯌꯥꯝ ꯆꯥꯎꯅ ꯂꯩꯌꯦꯕ, ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅꯅꯦ ꯑꯩꯅ ꯂꯥꯛꯏꯕꯁꯦ꯫ ꯅꯪꯗꯤ ꯀꯔꯤ ꯄꯥꯟꯗꯝ ꯊꯝꯂꯒ ꯂꯥꯛꯏꯕ? ꯑꯦꯛꯖꯥꯝ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯑꯩ ꯂꯨꯍꯣꯡꯂꯦꯁꯦ ꯈꯪꯗ꯭ꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯗꯅꯦ ꯐ꯭ꯂꯥꯁ ꯇꯧꯒꯦꯅ ꯈꯟꯕ, ꯑꯗꯨꯏꯅꯤ꯫ ꯃꯦꯔꯥꯒ ꯁꯤꯟꯙꯨꯒꯁꯨ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯄꯥꯛ ꯅꯤꯡꯊꯤꯅ ꯇꯧꯔꯝꯃꯤ꯫ ꯄꯥꯛ ꯇꯧꯔꯤꯗꯨ ꯂꯣꯏꯕꯒ ꯅꯨꯄꯥ ꯑꯗꯨ ꯇꯞꯅ ꯃꯉꯛꯇꯨ ꯏꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ ꯀꯨꯝꯃꯣ꯫ ꯉꯥꯏꯈꯣ, ꯉꯥꯛ ꯂꯩꯈꯤꯁꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯀꯣꯛꯇꯨ ꯊꯣꯡꯅꯥꯎꯗ ꯂꯤꯊꯣꯛꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯥꯛꯂꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯂꯒ ꯁꯨꯝ ꯂꯩ꯫ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯑꯦꯛꯖꯥꯝꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯊꯤꯜꯂꯛꯄ ꯌꯥꯎ, ꯃꯄꯥꯅ ꯊꯤꯜꯂꯛꯄ ꯌꯥꯎ, ꯃꯈꯣꯏ ꯃꯁꯦꯜ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯂꯥꯛꯄ ꯈꯔ, ꯃꯇꯣꯝꯇ ꯂꯥꯛꯆꯕꯁꯨ ꯌꯥꯎꯔꯤ꯫ ꯉꯁꯤꯗꯤ ꯂꯝꯕꯤꯁꯨ ꯃꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯜꯂꯤ꯫ ꯅꯨꯄꯤ ꯃꯥꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯧ ꯌꯥꯗꯕꯤ ꯃꯉꯛ ꯂꯤꯊꯣꯛꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯃꯤꯌꯥꯝꯗ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯕꯗꯨꯗ ꯅꯨꯄꯥ ꯃꯥꯅꯗꯤ ꯄꯥꯈꯠꯂꯤꯕꯣꯏ ꯈꯟꯗꯅ ꯑꯃꯨꯛꯀꯁꯨ ꯇꯞꯅ ꯍꯪꯂꯛꯏ, ꯅꯪꯕꯨ ꯏꯁꯤꯡ ꯈꯔ ꯊꯛꯀꯦꯔꯣ? ꯇꯜꯂꯦ, ꯊꯛꯅꯤꯡꯗꯦ꯫ ꯌꯥꯝ ꯄꯥꯈꯠꯄ꯭ꯔꯣ? ꯀꯩꯁꯨ ꯈꯜꯂꯨꯅꯤꯁꯦ, ꯀꯩꯝꯇ ꯇꯧꯔꯣꯏ, ꯅꯣꯔꯃꯦꯜ ꯑꯦꯛꯖꯥꯝꯗꯨꯅꯦꯅ ꯑꯗꯨꯝ ꯈꯜꯂꯨꯀꯣ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯩꯕꯤ꯫ ꯁꯤꯟꯙꯨꯅ, ꯆꯠꯂꯣꯗ ꯇꯥꯃꯦꯔꯥ, ꯀꯥꯏꯗꯤ ꯄꯥꯈꯠꯄꯅꯣ? ꯑꯩꯗꯕꯨ ꯀꯩꯝꯇ ꯍꯦꯛ ꯈꯟꯕꯤꯗꯦ ꯑꯩ꯫ ꯃꯌꯥꯝꯁꯤ ꯎꯕꯗ ꯑꯩꯗꯤ ꯄꯥꯈꯠꯂꯝꯗꯧ ꯃꯥꯜꯂꯨꯔꯦ꯫ ꯍꯤꯌꯥꯡꯊꯥꯡꯕꯣꯔ ꯅꯨꯃꯤꯠꯇ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯃꯤꯌꯥꯝꯅ ꯀꯩꯁꯨ ꯍꯦꯟꯄꯣꯟꯇꯦ ꯉꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯗꯤ, ꯑꯗꯨꯅꯅꯦ ꯑꯩ ꯀꯩꯁꯨ ꯈꯟꯕꯤꯗꯦ꯫ ꯐꯩ, ꯀꯩꯁꯨꯕꯨ ꯈꯟꯗ꯭ꯔꯕꯗꯤ꯫ ꯑꯩꯗꯤ ꯃꯌꯥꯝꯁꯤ ꯎꯕꯗ ꯊꯀꯠꯈꯤꯗꯨꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯀꯤꯔꯕ ꯅꯤꯡꯂꯨꯔꯦ꯫ ꯀꯤꯕꯤꯗꯦ, ꯑꯦꯛꯖꯥꯝ ꯊꯥꯕ ꯂꯥꯛꯏꯅꯒꯅꯦ ꯀꯩꯝꯇ ꯈꯟꯕꯤꯗꯦ ꯑꯩꯗꯤ꯫ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤ ꯄꯥꯈꯠꯀꯅꯤ꯫ ꯅꯪꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯅꯦ ꯈꯜꯂꯤꯕꯗꯨꯗꯤ? ꯑꯗꯨꯕꯨꯔꯣ, BTSꯀꯤ ꯀꯟꯁꯔꯠ ꯌꯥꯎꯕ ꯂꯥꯛꯏꯅꯦ ꯈꯜꯂꯤꯅꯦ꯫ ꯃꯁꯤꯗꯤꯕ, ꯑꯩꯁꯨ ꯑꯃꯨꯛ ꯊꯦꯡꯈꯤꯅꯤ, ꯅꯪ ꯆꯪꯍꯧꯔꯣ, ꯊꯤꯟꯖꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯤ ꯌꯥꯝ ꯆꯤꯟꯕꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯁꯝꯕꯤꯔꯒ ꯂꯥꯛꯏ꯫ ꯁ꯭ꯀꯨꯜ ꯒꯦꯠꯇꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯆꯦꯛ ꯇꯧꯗꯨꯅ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯅ ꯒꯦꯠꯇꯒꯤꯗꯤ ꯄꯦꯔꯦꯟꯁ ꯆꯪꯕ ꯌꯥꯗ꯭ꯔꯤ꯫ ꯃꯦꯔꯥꯅ, ꯐꯖꯅ ꯆꯪꯉꯨꯀꯣ, ꯄꯥꯈꯠꯄ ꯌꯥꯗꯦ꯫ ꯄꯥꯈꯠꯂꯕꯁꯨ ꯇꯞꯅ ꯇꯞꯅꯅꯦ ꯁꯣꯔꯗꯣ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯁꯥꯟꯅꯗꯨꯅ ꯐꯥꯊꯔꯒ ꯑꯈꯪꯕꯁꯤꯡ ꯑꯗꯣ ꯍꯥꯟꯅ ꯂꯣꯏꯅ ꯏꯊꯣꯛꯎꯀꯣ꯫ ꯍꯣꯏ ꯕꯥ, ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯦꯕ, ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯌꯦꯃꯤ꯫ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯥꯎꯈꯤꯗ꯭ꯔꯅ ꯄꯥꯈꯠꯄꯒꯤ ꯍꯥꯏꯔꯤꯅꯦ, ꯅꯪꯅꯕꯨ ꯂꯣꯏꯅ ꯈꯪꯂꯕꯗꯤ ꯐꯔꯦꯅꯦ꯫ ꯋꯣꯏ, ꯉꯥꯅꯨ ꯊꯦꯡꯒꯣꯡ ꯃꯥꯟꯕꯤ, ꯂꯩꯔꯝꯃꯨ ꯅꯪ, ꯅꯔꯨ ꯀꯣꯛꯀꯦ꯫ ꯃꯦꯔꯥꯒ ꯁꯤꯟꯙꯨꯒꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯣꯟꯊꯣꯛꯇꯨꯅ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯨꯕꯅꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯆꯥꯟꯅꯖꯕꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯣ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯁꯤꯜꯂꯒ ꯊꯦꯛ ꯊꯦꯛꯇꯅ ꯁꯤꯟꯙꯨꯒꯤ ꯃꯅꯥꯛꯇ ꯂꯥꯎꯔꯒ ꯂꯥꯛꯄ ꯑꯣꯏꯔꯝꯂꯤ꯫ ꯅꯨꯄꯤꯁꯤꯁꯨ ꯑꯅꯤꯗꯨ ꯎꯕꯗꯒꯤꯗꯤ ꯈꯠꯂꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯤꯟꯁꯤꯜꯂꯤ꯫ ꯍꯤꯡꯆꯥꯕꯤ, ꯅꯣꯏ ꯑꯅꯤ ꯎꯕ꯭ꯔꯥꯅ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯤꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯒ ꯐꯥꯎꯖꯤꯜꯂꯛꯏꯅꯦ꯫ ꯁ꯭ꯋꯥꯔꯥ, ꯑꯩꯈꯣꯏꯗꯤꯅꯦ ꯅꯪ ꯂꯥꯛꯑꯔꯣꯏꯗꯕꯩ ꯈꯜꯂꯨꯏꯅꯤ꯫ ꯏꯁ, ꯀꯩꯗꯧꯕꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯕ ꯑꯩꯗꯤ? ꯁꯤꯟꯙꯨꯅ ꯍꯥꯏꯔꯤꯕꯗꯣ ꯑꯦꯂꯤꯁꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯋꯥꯔꯤ ꯌꯥꯝꯅ ꯂꯩ, ꯂꯥꯛꯑꯣ ꯅꯪ, ꯑꯦꯛꯖꯥꯝꯒ ꯂꯥꯏꯔꯤ, ꯐꯨꯔꯒꯅꯦ ꯋꯥꯔꯤ ꯍꯪꯗꯧꯔꯤꯕꯅꯤ, ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯐꯠꯀ ꯀꯣꯟꯁꯤꯜꯂꯒ ꯄꯨꯒꯦ ꯇꯧꯏ꯫ ꯁꯤꯟꯙꯨꯅ ꯑꯃꯨꯛ, ꯉꯥꯏꯈꯣꯕ ꯑꯝꯇ, ꯇꯥꯃꯦꯔꯥ, ꯑꯩ ꯑꯃꯨꯛ ꯆꯪꯂꯒꯦꯀꯣ, ꯕꯥꯏ꯫ ꯉꯁꯥꯏꯗꯒꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯃꯇꯧꯗꯨ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯃꯈꯨꯠꯀ ꯍꯥꯏꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯦꯔꯥꯁꯨ, ꯐꯖꯅ ꯆꯪꯉꯨꯀꯣ, ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯍꯣꯏ, ꯆꯪꯉꯨꯈꯤꯒꯦ, ꯂꯥꯛꯑꯣ ꯆꯪꯉꯁꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯆꯪꯂꯁꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯁ꯭ꯋꯥꯔꯥꯒ ꯑꯦꯂꯤꯁꯀꯁꯨ ꯉꯁꯥꯏ ꯃꯈꯩ ꯎꯔꯨꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯁꯤꯟꯙꯨꯅ ꯀꯧꯕꯗꯨꯗ ꯃꯦꯔꯥꯕꯨ ꯎꯍꯧꯔꯤ꯫ ꯁ꯭ꯋꯥꯔꯥꯅ, ꯁꯤꯟꯙꯨ, ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯅꯣꯏ ꯅꯇꯩꯅꯦ꯫ ꯁꯤꯟꯙꯨꯅ ꯍꯥꯏꯔꯤꯕꯗꯨ ꯑꯦꯂꯤꯁꯅ, ꯁꯦꯡꯉꯕꯣ ꯅꯪ ꯍꯥꯏꯁꯤꯕꯣ? ꯍꯣꯏ ꯃꯤ,
Sidabu kamai fagi tawdino. Ai luhongi. Noidem ta khangam kiroina chandol ga thilaga lai si udro. Swarana. Nangi pautai bema. Ai khoina thajadrine. Nang oiramoi haina yanabadane. Livia gi phone gado warden loina fakrini. Swara gi matungda Alice na amuk hairei. Madu pumnamakne nangna tholi bangaktani. Ai khoi da hana nupa koi hairamnadi kaisu adai na toromloi. Noi amta pai kinuo. Leisari ngai dane ai nupa singbai koirakti. Hojikta ma oira kandane ai nupaga koina sabagi wani. Swarana. Yare, hojikti thengre changlase. Ai khoi sine yumda leire. Aduna horen daidi wari lihan bhaoradini. Nang mau oire thabak chili sangdiga hairaba hingna dum phubire khango. Sindu kida tawnu ko swara se boarding da leirubadagi power pipe henjin krabani. Hoiba hairoi kaisu loina libige hojikti exam hanamta tharukisi lao. Masi haiduna pulap ahum du sangminakre. Nongma ama merana thabak halakpagi lambida gari thauringai pocket yauriba phone adu message lakpagi vibrate torakpaduda makhut oiduna khangrok pocket yauriba mobile adu lokthokduna kananu yengi. Message tharaklamiba misak tusu wakalda oiramni khanjabidu oirambaduda nokfet tawna kari hairakino yenglubani. Adubu nupi mana irakliba message ki warol sing adu parubada mamit mana khangsing singkre. Aduna gari adu sorok matai da thaujinduna koloina prap prap nupi dugi number dura taksili. Adubu nupa mana pakhachari base karisu thoi bida karisu khangbiu bida kol adu sumpai pai khalaktri. Nahan khaidi nupa mana thabak halakpagi timing sida nupi dusu yumda halakpada momo leirau ice cream chaningi cake chage haiduna mana chaningba chapot lehendogi message oina natraga call oina taraktuna adum tappani. Aduna ngasisu nahan makhaigumna mana yumda halakpada achapo leiro haidogi oiramni khana tharakliba message adu hangdoktuna yenglubani. Adubu oiramdri ngasidi nahan khaigum achapot leiro haibagi mahut irammi wahai khara. Yumda halo tamira ai nare. Maningda emoji apibi amaga haplaga tharakliba message adu urubada kitang naba oirabasu anaba khangba haitabagi adum pangkapta kapkanba duda ngasisu kaplamlani khanduna masa adu leita phangkhangdabagi nupi dula call hanjin hanjin tawbani. Adubu kaidaukrabano nupi dudi nupa mana tawriba call mayamadu sungpai pai khalaktre. Merasu masadu sumpa khatpa langtaknaba henjilakpadagi gari adu start tawduna yumda khara thuna yongningmanbagi yanglap thauduna lai. Mayum hek yobaga gari adu sumangda khamduna imungda taha taha changlaktuna makhoigi roomda prap prap karaktuna ngasiliba thong adu phat hangdoklaga changlakpagadi uredo phamungduda phaijap chungkatuna isi sina tumliba nupi adu. Nupi sigi maithong si uraga hojiktada masase khara nena tarai pakhatlamba pumbadusu khara ingthari. Aduna tapna tumduna leiribi nupidugi manakta changsinduna phamung machiduda phamlaga sindugi mamaida tapna nanbirui. Tumduna leiramba nupidusu masada mina thenglakpa aduda mamit singlaktuna tapna mamit pangthoraktuna manakta famliba nupa aduda nokfit taksinduna hanglei. Aima tamera kyam kirage halakpa? Hojikta lakta ngairi. Nang nasa nungaite haido doctor da chalusi lao. Chatrasu yarani khara fare. Nupidugi laibakta thengduna amukasu hanglei. Nasadi kaisu sagatene kai oinanu nangna nungaitrise aingonda hayuse. Nupaduna hanglida taraga hiptuna leiramba nupi adu fuk haugatuna famlaga nupadugi mamai mayada makhut oigi kudombida benet naplibadu uttuna hairei. Tu si urabra? Si khak sokpagi oire aidi kaidarobno khana pakaluri nang sidiba. Si khak sokpa kainaga nakrajani khangbrase iga thokline. Nangdi kaidobada soalino sina. Masi haina haina nupidugi makhut asokpadu paige tawri amadusu thenglaktore khanbagi phat handoktuna laurei. Naye thenglakanuwo. Se asokpa mafamdadine ai pairoi khudangdo ina pairi yengbadi yaba natro. Handakti nupidusu hoi haibagumna makok namlai. Sibu kamai tawhalino?
Ngasainya mama ibani megi ngauge tauba aduiko khamena sinbi khaibadane soidokidana khuttoina lensinkriba iga thoibu aina nabasidi nang adudo imada dum ngaholaga nangna laik paduna leramladi sumaina kaisi soklamoine nangna laik paningdabdu ubadane laina waraini is aduina tebo kaisu lairik pabada waramlani ngasidi pothazarona lain solini kaino kitang kaksokpasigi lairik paroidra haise kitang oigira mayam oigira ai nare dinare aduna ngasidi potharani padya de haragana horen tumlamdaidane tamerana wari oina liduna khudam piragane oina takloko nangonda ai wam ta hange hoi kai wano nangna lairik tamlise kari pandamdano lairik haire sungpa paningde aina lairik tamlisiro icha lairik takpa hinabane aduga ko hauzik lairik paningdrisidi hayeng konane ichaga puna paminagi khanbaini nangna lairik tamlise adu khakiro merasu pisum khara suktuna hanglakpani nupadugi mawongduda nupi sisu phathek daire ngaiko ta meragi se aise kaisu moidrena ai pamlaktiro haima korino mukto khulaisina nangna ai pamlaktabagi khanaba horaido ai loina khangi mathoi khanaba hobanati nangi aim in life do karino khanningbagi icham chamna hangbani ho ai so hariduni aduga nangna suaga yengai natro aikhoi mana haibado yam chumme magi thak janadadi kaisu sinaro haibado ta merana oza oire kainaga ai do sitrine ai di kemto oidabagi phai ai sune 12 check pass tawbagane diet ki training chatlaga pre primary gine oza oi thoke sindu peri ga tawduna hairak ibani merana ha asing mero haisibo nupiduna mabukning nungsirini haiduna pidana leibaduda amuksu nungairakraduna laknaduna hanglakpani hoi rams tamagane angangi oza oikrage ta merana higher class ta sune magun leibadi aini hendoini e kamaina hek poklakpadagi lairik mayek karino khangdriba angangsingduda lairik mayek khanganba habase pre primary gi oza oidro aduna lower class ki oza oidebe yadi exam loibagane rams training chalani rams training ni haiduna chatnai singse rams tukak tambana ti amathoi aduda child psychology tamlakani lesson plan practice teaching method of teaching yarakani adugi mathakta amukasu social development the moral education storytelling ni chingbasu yarakaduni yauni yausano aina tamlani hari tamlani ai oza oidena dine sukto ke toroi nang senge hoi sectric senge aduga ibani su aina oza oidu fautine kaunararoi e kaigino duna ta merana ida khanaba hobagi nangonda idi khanaba hosodana hauri dunya hauzik aduna sungko kaunararoi madudi khanaba hobana timi mathoi makutina mana menchinduna hairei sindusu yare taningdi amta haibirakano kaubirakano mathoi oh mathoi nang ta merana kaurise amta khumlauda khanakraba mina kauraga kaidobagi khumdebe idea sungkumai khumbiroi mamai se idumi kaide khanare khangna sumsum miga mamingse kaudu kauine kaubirakano amta larik pau ga haibirakano khanakraba ne khoidini sungtin jutinaroi kati nupaduna ngangba waga tadakai fit tawduna makok phawba phaijub jingkhatuna hipkhre nupi mana mana paiba yadaba makai saura ibase khanare kaunaroi ga hairibase larik pau hairakani haibaini haibado khangladuna tumina no fit tawduna tumsina khrabiduda haifit yenglamlaga bathroom da changkhre makok khumjinduna tawsinarambi nupi sisu nupaduna chatkibagi samin phangbaga phaijub to hangdoktuna makok kitang thangatlaga bathroom da yengduna tapna machinda soli wayam sangida exam loidru fauti kaunaroi khatnaraga dum leigi ngawbra khangdeba larik pahandoida adum taweba masigi saraswati khongbi manun pase ngasi deidi khanaramnina mana haibe indras yare nungai jai